ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯇꯝ ꯀꯨꯏꯅ ꯋꯥꯔꯤ ꯂꯦꯞꯂꯨꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯅꯧꯕ ꯌꯨꯝ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯌꯨꯝ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯏꯪꯊꯝꯊꯥ ꯃꯇꯝ ꯑꯣꯏꯕꯅ ꯁ꯭ꯄꯦꯁꯦꯜ ꯀꯟꯇ꯭ꯔꯦꯛꯇꯔ ꯌꯥꯏꯈꯣꯝꯕꯗꯨ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯈꯕꯔ ꯄꯥꯗꯨꯅ ꯆꯥ ꯊꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯈꯕꯔ ꯄꯥꯔꯛꯄꯗ ꯌꯨꯝ ꯌꯥꯎꯕ ꯍꯤꯡꯈꯣꯜ ꯑꯃ ꯌꯣꯟꯖꯔꯤ ꯍꯥꯏꯗꯨꯅ ꯏꯔꯤꯕꯗꯨ ꯎꯔꯦ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯜꯅ ꯀꯔꯣꯔ 3ꯅꯤ꯫ ꯃꯊꯣꯜ 3ꯒꯤ ꯁꯥꯕ ꯂꯣꯏꯁꯤꯜꯂꯕ ꯊꯥ 6 ꯈꯛꯇꯃꯛ ꯉꯥꯏꯔꯤꯕ ꯌꯨꯝ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯗꯨꯒꯤ ꯐꯣꯇꯣ ꯑꯗꯣ ꯈꯕꯔ ꯑꯗꯨꯗ ꯌꯥꯎꯔꯛꯂꯦ꯫ ꯌꯨꯝ ꯑꯗꯨ ꯎꯕꯗ ꯌꯥꯏꯈꯣꯝꯕ ꯄꯥꯝꯕꯅ ꯉꯥꯎꯔꯦ꯫ ꯃꯗꯨꯗ ꯌꯥꯏꯈꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯎꯃꯥꯁꯅꯥꯕꯨ ꯍꯣꯕꯦ ꯍꯣꯕꯦ ꯀꯧꯔꯛꯏ꯫ ꯃꯗꯨꯗ ꯎꯃꯥꯁꯅꯥꯗꯣ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯀꯔꯤ ꯇꯧꯕꯤꯔꯕꯒꯦ? ꯀꯩꯗꯧꯔꯒꯦꯕ? ꯎꯃꯥꯁꯅꯥꯅ ꯏꯄꯥ ꯄꯥꯈꯠꯆꯕ ꯃꯇꯧ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕꯗꯣ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯎꯃꯥꯁꯅꯥꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯗꯨꯗ ꯎꯃꯥꯁꯅꯥꯅ ꯀꯩꯗꯧꯔꯒꯦ ꯃꯤ ꯑꯗꯨ ꯀꯟꯅ ꯀꯧꯔꯝꯂꯒ ꯑꯁꯥꯕ ꯃꯨꯔꯇꯤꯗꯧꯅ ꯎꯪꯂꯒ ꯂꯩꯕꯤꯔꯤꯕꯗꯨꯕꯣ? ꯅꯪꯒꯤ ꯅꯁꯛꯁꯤ ꯌꯦꯡꯂꯤꯈꯩ ꯄꯦꯟꯗꯦꯕꯣ ꯃꯃꯥ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯁ ꯅꯨꯡꯁꯤꯗꯤꯕ꯫ ꯉꯥꯏꯈꯣꯅꯦꯍꯦ ꯅꯪꯕꯣ, ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯒꯦꯅꯦ ꯅꯪꯕꯣ꯫ ꯀꯔꯤ ꯄꯥꯎꯅꯣ? ꯁꯠ ꯍꯥꯏꯔꯣꯕ, ꯑꯩꯁꯦ ꯆꯥꯛ ꯊꯣꯡꯂꯝꯂꯤꯕꯅꯤ꯫ ꯑꯁ ꯅꯪꯒꯤ ꯆꯥꯛꯀ ꯂꯥꯏꯔꯤꯁꯦ ꯄꯥꯎꯁꯤ ꯇꯥꯕꯗꯅꯦ ꯅꯪ ꯅꯃꯩꯒ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯗꯧꯔꯤꯕꯅꯤ꯫ ꯆꯠꯂꯣꯗ ꯑꯁꯤꯕꯨ ꯋꯥꯅꯦꯅ꯫ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯔꯤ ꯄꯥꯎꯅꯣ? ꯅꯆꯥꯅꯨꯄꯥꯗꯨ ꯊꯣꯛꯂꯛꯂꯅꯤꯒ ꯍꯥꯏꯕ꯭ꯔꯣ? ꯍꯥꯏꯗꯦ ꯃꯥꯒꯤ ꯄꯥꯎ ꯅꯠꯇꯦꯅꯦꯁꯦ꯫ ꯑꯗꯨꯗꯤ ꯀꯔꯤꯅꯣ? ꯑꯦꯔꯥ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯁꯦ ꯈꯕꯔꯁꯤꯗ ꯌꯨꯝꯒ ꯀꯣꯟꯅꯅ ꯍꯤꯡꯈꯣꯜ ꯑꯃ ꯌꯣꯜꯂꯤ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯁꯦ ꯎꯔꯦꯗꯅ ꯁꯦ꯫ ꯑꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ? ꯆꯪꯈꯤꯅꯨꯅꯦ ꯅꯪꯕꯣ꯫ ꯀꯩꯅꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯍꯥꯏꯕꯨ ꯑꯩꯗꯤ ꯃꯁꯤ ꯂꯩꯕ ꯇꯥꯔꯦ꯫ ꯃꯈꯣꯏ ꯕꯕꯥ, ꯌꯨꯝ ꯑꯁꯨꯛ ꯐꯖꯕ ꯑꯃ ꯂꯩꯅ ꯀꯔꯤꯒꯤ ꯌꯨꯝ ꯂꯩꯗꯣꯔꯤꯕꯅꯣ? ꯌꯨꯝꯁꯤꯗꯤ ꯍꯌꯦꯡ ꯍꯥꯡꯆꯤꯠꯇ ꯉꯥꯏꯔꯦ ꯊꯨꯒꯥꯏꯈꯤꯗꯧꯕ, ꯈꯪꯉꯕ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯔꯤꯒꯤ ꯑꯩꯕꯨ ꯌꯥꯏꯔꯤꯄꯣꯛꯇ ꯂꯩꯕ ꯏꯅꯥꯎꯅꯨꯄꯥꯗꯨꯅ ꯌꯨꯝꯁꯤ ꯃꯥꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯏ, ꯑꯗꯨꯅ ꯃꯥꯒꯤ ꯁꯔꯨꯛꯇꯨ ꯄꯤꯌꯨꯗꯅ ꯍꯥꯏꯔꯤꯕꯗꯨꯗꯤ? ꯑꯗꯨꯗꯤꯃꯤꯒꯤ ꯁꯔꯨꯛ ꯌꯥꯎꯕꯒꯤ ꯍꯥꯏꯔꯤꯕꯅꯤ, ꯄꯤꯕ ꯇꯥꯕꯅꯤ꯫ ꯁꯦꯟ ꯑꯣꯏꯅ ꯈꯔ ꯄꯤꯈ꯭ꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯣ? ꯀꯩꯗꯧꯕꯩ ꯄꯤꯗꯣꯏꯕ? ꯀꯩꯗꯧꯕꯩ ꯄꯤꯗꯣꯏꯅꯣꯕ? ꯃꯥꯅ ꯊꯕꯛ ꯆꯪꯕꯗ ꯑꯩꯅ ꯄꯨꯊꯣꯛꯈꯤꯕ ꯁꯦꯟꯖꯥꯝ ꯑꯗꯨꯕꯨ ꯁꯣꯔꯥꯔꯦꯗꯒꯤ ꯕꯟꯗꯜ ꯊꯥꯗꯔꯛꯈꯤꯕ꯭ꯔꯣ? ꯑꯁ ꯃꯅꯥꯎꯒꯤ ꯃꯌꯥꯝꯕꯅ ꯇꯧꯐꯝ ꯊꯣꯛꯄꯅꯦ ꯑꯗꯨꯗꯤ꯫ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛꯇꯅꯦ ꯄꯥꯎꯊꯪꯅꯕꯁꯤ ꯑꯩꯗꯤ ꯍꯩꯅꯖꯗꯦ꯫ ꯄꯥꯎꯊꯪꯅꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ꯫ ꯈꯪꯉꯨ ꯍꯥꯏꯕꯅꯤꯅꯦ ꯈꯪꯉꯨ ꯍꯥꯏꯕ꯫ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯈꯕꯔꯗ ꯌꯥꯎꯔꯛꯂꯤꯕ ꯌꯨꯝꯁꯦ ꯉꯁꯤꯃꯛ ꯌꯦꯡꯕ ꯆꯠꯂꯅꯤ꯫ ꯅꯪꯒꯤ ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦꯀꯣ꯫ ꯃꯣꯏ ꯄꯥꯕꯨꯡ, ꯅꯇꯣꯝꯇ ꯍꯦꯛ ꯂꯩꯕꯤꯔꯣ, ꯑꯩꯗꯤꯅꯦ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯖꯍꯧꯒꯦ꯫ ꯂꯩꯌꯨ ꯑꯍꯤꯡꯗ ꯃꯤꯅꯅꯦ ꯃꯩ ꯃꯔꯥꯏꯅ ꯊꯥꯖꯔꯛꯑꯅꯤ꯫ ꯑꯁ ꯑꯩ ꯌꯨꯝꯗꯨ ꯌꯦꯡꯕ ꯍꯧꯖꯤꯛꯃꯛ ꯍꯦꯛ ꯆꯠꯅꯅꯕ ꯑꯩ ꯁꯦꯝ ꯁꯥꯗꯕ ꯌꯥꯗꯦ꯫ ꯉꯁꯥꯏ ꯍꯥꯏꯔꯝꯕ ꯌꯥꯎꯈꯤꯕ ꯅꯝꯕꯔ ꯑꯗꯨꯕꯨ ꯀꯗꯥꯏꯗꯅꯣꯅꯦ? ꯂꯩꯔꯦ ꯁꯤꯗ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯄꯥꯏꯈꯣꯝꯕꯗꯣ ꯈꯕꯔꯗ ꯎꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯌꯨꯝ ꯑꯗꯣ ꯂꯩꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯃꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯂꯥꯛꯂꯒ ꯈꯟꯅꯔꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯄꯥꯏꯈꯣꯝꯕꯗꯨ ꯃꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯈꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯎꯃꯥꯁꯅꯥꯅ ꯀꯗꯥꯏꯗ ꯆꯠꯄꯤꯗꯧꯔꯤꯕꯅꯣ ꯑꯃꯨꯛ ꯅꯥꯟꯈꯠꯂꯛꯏꯕꯁꯤꯅ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯄꯥꯏꯈꯣꯝꯕꯅ ꯑꯩ ꯌꯨꯝꯕꯨ ꯃꯄꯨꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦꯅꯦ, ꯍꯧꯖꯤꯛ ꯂꯥꯛꯎ ꯋꯥ ꯂꯣꯏꯁꯤꯟꯅꯁꯤ ꯍꯥꯏꯔꯦ, ꯑꯗꯨꯅ ꯑꯩ ꯆꯠꯀꯦ ꯇꯧꯔꯛꯂꯤꯕꯅꯤꯅꯦ꯫ ꯆꯠꯅꯅꯒ ꯍꯦꯛꯇ ꯍꯥꯏꯌꯦꯃꯤ ꯁꯤꯕꯣ, ꯅꯠꯇꯦ ꯑꯋꯣꯏꯒꯤ ꯆꯠꯄꯤꯗꯧꯔꯤꯕ꯭ꯔꯣ? ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯅ ꯈꯔ ꯐꯥꯒꯤ ꯇꯧꯒꯟꯕꯁꯤꯗ ꯅꯪ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤ ꯃꯥꯜꯂꯦꯅꯦ ꯀꯥꯟꯗꯦ ꯑꯩ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯑꯁ ꯑꯝꯇ ꯉꯥꯏꯈꯣꯁꯦ, ꯆꯥꯛꯁꯤ ꯂꯣꯏꯔꯕꯅꯦ, ꯃꯁꯤ ꯆꯥꯔꯒ ꯆꯠꯂꯣꯕ꯫ ꯌꯥꯔꯣꯏ ꯑꯩ ꯊꯦꯡꯉꯅꯤ ꯍꯥꯏꯕ꯫ ꯑꯁ ꯌꯥꯔꯣꯏ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯊꯣꯡꯂꯒ ꯆꯥꯗꯕꯒ ꯌꯥꯄꯣꯟꯇꯦ꯫ ꯄꯥꯏꯈꯣꯝꯕꯗꯨ ꯎꯃꯥꯁꯅꯥꯅ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯥꯛꯈꯨꯝ ꯂꯣꯝꯗ ꯁꯣꯔꯣ ꯆꯤꯡꯂꯛꯂꯦ, ꯑꯗꯨꯒ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯍꯜꯂꯤ꯫
Madugi matung sak asabadu prap thidokli aduga sananaba hairi maduda paikhomana umasanada munna yenglaga nangi si ai nungsiba saraga hatki sini ne ha natro karino mu haidubo sak charaga misi haibro hingnena bani saribado ai na haibadi asuk sakraba saksi saro hairi basibu aibu sak asaba si pijaraga halagi sine ba ha haima makhoi babu anganglo sak tu sari khanglabadi ingba ngairaga chabi yadro mari yatana mari tawi ai nang ngang no bangam japonte se kadai injang ga puthoro se asomna paikhom badu ngang duna sak sari saksa hek tokpaga prap amuk yum mado yenguguni haiduna chatkhri umasana su sakhong gi thabak lusin jahori mata maduda umasana ki mapambom do yamna sungki maduda umasana na yum yengani haiduna chatkiba magi mapuroibabu asoi angam thokadra haiduna mathwai wazari somdana paikhom phonda hangduna asom lakpana yum mado yori matamaduda paikhombana nupa ama ubadagi nupa aduge manakta changlakli phonda hauji wari sakhibadu som oirabra hoi mani yum yengani haibadu oirabra mani oh adudi aiga punna chatlasi ai yumdu takcharage asumna yum jongadoriba nupa aduga paikhombaga punna yoliba yum aduda lakle konungumlaba yum adu ubada paikhomba mangak ngakli naba makai yengkhatli mingsibu kari haina kawgodabano sahi lengadi mali itau kawrusira iya itau kawngarasi kunidanaba hoi ado asuk chawba asuk phajaba yumsibu karigi asuk hongna yulamlibano yumsibu kari ga tawge adu gumbaga kemtal leitera yum masigi yumbudu masanupa amatang poi America da laibani sa suhan halaro aduna yum sigi ahan singdusu ada loina laikre adugi yon thoklibani da oho ado yum masigi yumbuga itaw gati kari mari thungna biba yumbu asigi lauriba nupidu aigi ini aton bini ta ado yumsi ai yamna pamjare sensi kaidongai thina seba chi sangna kaidongai losinna seba itaw aigi di haujima thina japa pamlabani adodi hayengsi hekta thinerasi ado yum manungsi haifeta yengjaba yagadra hoi yanina karigi yadani ai so hangjage changsi paikhomba amadi yum yon khiba nupa aduga punna makhoi ani yum aduda changi yum aduda sangbada nupa adudi khara kithikirum tawi maduda paikhombana itaw yum siti onthongna sawkhreda thainagi kunungbu maline saba loiba tha taruk ta ngai hairi basibu hoi taw yum sigi ahallaman mapa mapu hangdaktaki hauna achouba phamnai ba ngaktani aduga ati akai phanamdi yaurabani aduda akhona khara semtok semjin mukti tawkhre aduda sum saba loibada ngai yedana khabar hapchakhibani aduna ni taw yum sina phajari base aine hek pamjaba haidu oredana phare taw adudi ai hayemak sendu puraga lakcharage hoi taw adudi thulasira asumna hainaraga makhoi ani thorakli matamaduda paikhomba gi tungda mi ama inarakpagum tawi maduda paikhomba tung handura yengi adubu kanasu leibadi ukhiri karisu khanjalludana paikhomba du adum thorokle masigi batung thongodo solon sinduna makhoi mage yumda hanakhrai paikhomba na mayum hek jawbaga mage loinabi umasanada yum adugi phajabado pau tamli adubu umasanadi thoidokna nungaiba pokhidi magidi masa singi khoi nawpham takhiba yum masida adumak leiningki amaromda umasanadi laitin bu yamna thajaba misakni aduga amaromdana paikhombadi laitin gi wase manad haptaba mini numidangi matamni paikhomba umasana gi manakta leiduna sakhumda punna sak thongminari umasana na sak thongliba aduda paikhomba na mating pangri aduda paikhomba na mama yumdo chaw khraba jani ko khabar da yaurak khibadudi kaya bu fajadi
Is imay paima asimbu ubutadi kunungsi mangaini ha wang chawradana is phajai phajabadu ki mathakta phajaba leikol uwa phajaba kaya amasu hauhauribani ne ado khoi baba yumdagi yulon kairon nabaga leitabro yumdong pok oina tawbra haiba hai karigi leitani ha adubu kharadi lapnai yumdugi fencing du foot taret mu wangani aduna yumlon kairon nabagi di amatta uraroi mama as aidi ne makhoi baba da haijari ba siniko aidi ba yumadigi oiram gataba mawongdo put ka leiram gataba maliko makhoi ba tanin de hai karino but leiba yumbu kanana leinage mi mayam ama leiribadu but leiridi leikhidro haima ado aina haijabadi but na sum tamdarakpadagi leiba ngamdadana chakhi oiramadi sese ai phajana haigese yumbu adugi masanupa ma athapada yum achouba ma saraga leiye aduda makhoi puna leikhre hai adugi yumdu yonthokpani haine yola iba nupa dona yummudugi mari matane hai nupa dona ingonda setna na tamloklabadi kaidoroge mama ho yare se tanindre wari ni gaina ado yum changjingida amaiba ahiba amada amtam yengthoksi oza amaiba kobrudo yam haibani hai ngai kho mama nangna het topga oza amaiba kobruda sum haiba sibu nati nangi sibu ati kayinu ai mi imungi la yengle oza kobru ama tawre oza kobru nati kobru sibu nangi ex lo taning di hek kariwano yam haibedu da haijabani kaino yengoi laiga amata yengoi ko kai kan dabada mokhoi baba gi haunobi tingkhel lai khetbado tobinu ko ai yare taning je amta asomna pai khombana yum ado leibagi yamna harauki adubu umasana ti kaya haraukiri masigi matung jai khombadu phuk haugattuna thabak ama chatkhari umasana su chakhumda chak thongduna lehauri jai khombana chatliba si sen kaigani haiduna chatkibani umasana tu sak asum thonglingai masado karinuma itau tori mana sak thonglibadu kanagumba amana lona yengmadona itau tawi marada umasana na akoiba aduda kuyeng khingi adubu kanasu leibadi udi asumna lairingai paikhomado yam monda nungaina isai ngangduna chakhumda prap changi marada umasana do magi nupagi khonjal taba duda pungning khara chauthokle marada umasana na haima kaino khungtuga chakhumsida prap changi sina kaigino se amta hang dupiu se karino ni mama ai se amang banelaga changpadi natte dana ha natte haiba karino huwadu chakhumdane khumup sendal tunglaga changbata hoide haiba mangi haiba hera karigi mangbono silaiba kari karaga se loi sabdari poni ha amang asing khari ba noise bura angakpani sorat haira deba karmadadi iru jadadi lai seba tauba yadi hairina ha firon gasi singna sudukle hairaga seliba ha pukpodagi iru sulu ludaba hairi suksam samdaba tara chatpidudi kanamtana hai madu mangi sengduru natragana madu mangi loroi haibadi kanamtana hainadi haiba ho makhoi baba sungnaba samnaba yadi haiba nati mangi haibaduda wakhal amada leikhamale mangi haibadine mangjai haibanida ai yare gyan tade nagi wado karino mabai mako misam samnade ado ai hayengdagi ibani aikhoigi anoboy jumduta chalathabani sengi kari kara loina mo aina sin langdan loikhrabani ai mi unaruraga laklibani ko ai dingam jaroi ko makhoi baba adum mari biyo nang yaudana aina karamna duk chawkhraba yum aduda leigaduri bono mi nangbo hoise yarese chatum chanaba tawrasi fare ai nang na haiba yani aduga ne ai na haiba su nang na yaba tabani ko asamna wari watai sanaduna saki numit aduma haukhri mathangi no ngale yai khombadu handak lawriba yum aduda saningbana masado khoirangnari magi loinabi umasana su mahakna namduna tanaba giri takpadagi anauba yum aduda lakli yum adu ubada umasana masada kitit kirum tawi masada swai lawagum su tawki
ꯌꯥꯏꯈꯣꯝꯕꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯨꯝ ꯑꯗꯨꯗ ꯄꯔꯞ ꯆꯪꯁꯤꯟꯈꯤ꯫ ꯎꯃꯥꯁꯅꯥꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯀꯣꯏꯅ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯀꯥ ꯑꯃꯗ ꯃꯤ ꯑꯃ ꯆꯪꯈꯤꯕꯗꯣ ꯎꯃꯥꯁꯅꯥꯅ ꯍꯥꯏꯐꯦꯠ ꯎꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯌꯥꯏꯈꯣꯝꯕ ꯑꯣꯏꯔꯕꯅꯤ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯅꯥꯆꯤꯡꯂꯨꯗꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯁꯨꯝ ꯀꯣꯏꯅ ꯌꯦꯡꯉꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯏꯈꯣꯝꯕꯗꯣ ꯌꯨꯝ ꯑꯗꯨꯒꯤ ꯀꯥ ꯑꯃꯗꯒꯤ ꯊꯣꯔꯛꯏ꯫ ꯃꯗꯨꯗ ꯎꯃꯥꯁꯅꯥꯅ "ꯍꯩꯃꯥ, ꯀꯔꯤꯅꯣ ꯍꯧꯖꯤꯛꯇ ꯑꯁꯤꯒꯤ ꯀꯥꯁꯤꯗ ꯆꯪꯈꯤꯗꯥꯏꯅꯦ? ꯑꯗꯨꯒ ꯁꯣꯝꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯏꯕꯁꯤꯕꯨ ꯀꯥꯁꯤꯕꯨ ꯐꯥꯎꯅꯕ ꯌꯥꯕ꯭ꯔꯣ?" "ꯍꯩ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯀꯥꯁꯤꯡꯁꯤꯗꯤ ꯑꯃꯠꯇ ꯐꯥꯎꯅꯕ ꯌꯥꯗꯦ꯫ ꯀꯅꯥꯅꯣ ꯎꯈꯤꯕꯣ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯍꯧꯖꯤꯛꯇ ꯑꯁꯤꯒꯤ ꯀꯥꯁꯤꯗ ꯃꯤ ꯑꯃ ꯆꯪꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯃꯤꯠꯅꯔꯅꯦ?" "ꯍꯩ, ꯌꯥꯔꯦ, ꯅꯪꯅꯅꯦ ꯄꯥꯈꯟꯗ ꯈꯟꯖꯤꯟꯗꯨꯅ ꯇꯧꯔꯤꯅꯤꯀꯣ꯫ ꯂꯥꯛꯑꯣ, ꯆꯥꯛꯈꯨꯝ ꯇꯥꯛꯑꯒꯦ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯌꯥꯏꯈꯣꯝꯕꯗꯤ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄꯔꯞ ꯆꯪꯈ꯭ꯔꯦ꯫ ꯎꯃꯥꯁꯅꯥꯁꯨ ꯏꯁꯤꯡ ꯆꯤꯡꯅꯅ ꯌꯥꯏꯈꯣꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯌꯦꯛꯂꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯣ ꯎꯃꯥꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯃꯇꯝꯗꯨ ꯄꯨꯡ 10 ꯍꯦꯜꯂꯕꯅꯤ꯫ ꯌꯥꯏꯈꯣꯝꯕꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤ꯫ ꯑꯗꯨꯕꯨ ꯎꯃꯥꯁꯅꯥꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯤ꯫ ꯉꯁꯥꯏ ꯃꯈꯩ ꯏꯃꯨꯡꯒꯤ ꯀꯔꯤꯅꯣ ꯍꯣꯠꯅꯕꯗ ꯀꯥꯎꯊꯣꯛꯂꯨꯔꯕꯁꯨ ꯍꯧꯖꯤꯛ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯃꯥꯅ ꯌꯨꯝ ꯆꯪꯂꯛꯄꯗ ꯍꯥꯏꯐꯦꯠ ꯎꯈꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤ ꯑꯃ ꯆꯠꯄꯒꯤ ꯈꯣꯡꯎꯞ ꯃꯈꯣꯜ ꯀꯞ ꯂꯥꯎꯕ ꯇꯥꯈꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯎꯃꯥꯁꯅꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯁꯥ ꯑꯗꯣ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨ ꯑꯁꯨꯝ ꯎꯃꯥꯁꯅꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯅꯛꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯃꯗꯨꯗ ꯎꯃꯥꯁꯅꯥꯗꯣ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩꯔꯤ꯫ ꯍꯣꯏ ꯁꯨꯃꯥꯏꯁꯨ ꯑꯃꯠꯇ ꯍꯥꯏꯗꯤ꯫ ꯁꯣꯔ ꯐꯥꯎꯕ ꯀꯟꯅ ꯍꯣꯟꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯎꯃꯥꯁꯅꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯎꯃꯥꯁꯅꯥꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯣ ꯍꯦꯛ ꯌꯧꯔꯛꯄꯒ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯎꯃꯥꯁꯅꯥꯗꯤ ꯀꯥꯒꯤ ꯊꯣꯡꯂꯣꯝꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯥꯒꯤ ꯊꯣꯡ ꯑꯗꯨꯒꯤ ꯄꯔꯗꯥ ꯑꯗꯨꯗ ꯃꯤ ꯑꯃꯒꯤ ꯃꯃꯥꯏꯒꯤ ꯃꯃꯤ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯄꯔꯗꯥ ꯑꯗꯨꯁꯨ ꯂꯦꯡꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯎꯃꯥꯁꯅꯥꯗꯤ ꯄꯥꯈꯠꯈꯤꯕꯅ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕ ꯌꯥꯏꯈꯣꯝꯕꯕꯨ ꯀꯟꯅ ꯀꯧꯔꯤ꯫ ꯃꯗꯨꯗ ꯌꯥꯏꯈꯣꯝꯕꯁꯨ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯗꯨꯗ ꯎꯃꯥꯁꯅꯥꯅ ꯃꯈꯨꯠ ꯑꯗꯣ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯂꯣꯝꯗ ꯊꯤꯜꯂꯤ꯫ ꯃꯁꯥ ꯑꯗꯨꯁꯨ ꯍꯨꯃꯥꯡ ꯀꯥꯡꯂꯤ꯫ ꯃꯗꯨꯗ ꯌꯥꯏꯈꯣꯝꯕꯅ "ꯀꯔꯤꯅꯣ? ꯑꯁꯤꯗ ꯀꯔꯤ ꯂꯩꯔꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯎꯃꯥꯁꯅꯥꯗꯣ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯥꯅ ꯍꯧꯖꯤꯛ ꯎꯈꯤꯕ ꯇꯥꯈꯤꯕꯁꯤꯡ ꯑꯗꯣ ꯌꯥꯏꯈꯣꯝꯕꯗ ꯂꯣꯏꯅ ꯇꯝꯂꯤ꯫ ꯃꯗꯨꯗ ꯌꯥꯏꯈꯣꯝꯕꯅ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ "ꯌꯥꯔꯦꯁꯦ, ꯅꯪ ꯃꯪ ꯐꯠꯇꯕ ꯃꯪꯕ ꯑꯣꯏꯔꯝꯒꯅꯤ" ꯍꯥꯏꯗꯨꯅ ꯊꯦꯝꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯎꯃꯥꯁꯅꯥꯅ "ꯃꯪ ꯅꯠꯇꯦ, ꯑꯁꯦꯡꯕ ꯇꯥꯏꯕꯪꯅꯤ" ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯖꯔꯤ꯫ ꯃꯗꯨꯗ ꯌꯥꯏꯈꯣꯝꯕꯅ "ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯕꯨꯠ" ꯍꯥꯏꯅ ꯁꯥꯎꯔꯤ꯫ ꯃꯗꯨꯗ ꯎꯃꯥꯁꯅꯥꯗꯣ ꯃꯥꯅ ꯍꯥꯏꯕ ꯊꯥꯖꯗꯕ ꯑꯗꯨꯗ ꯀꯞꯂꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯈꯣꯝꯕꯗꯣ ꯐꯃꯨꯡꯗ ꯀꯨꯝꯊꯔꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ "ꯀꯅꯥ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯒꯦ? ꯕꯨꯠ ꯂꯩꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯎꯃꯥꯁꯅꯥꯗꯤ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯌꯥꯏꯈꯣꯝꯕꯅ ꯇꯧꯔꯤꯕꯗꯣ ꯌꯦꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯎꯃꯥꯁꯅꯥꯒꯤ ꯇꯨꯡꯂꯣꯝꯗ ꯃꯤ ꯑꯃ ꯐꯝꯕꯗꯧꯅ ꯇꯧꯔꯛꯏ꯫ ꯃꯗꯨꯗ ꯎꯃꯥꯁꯅꯥꯗꯣ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯄꯔꯞ ꯀꯨꯝꯊꯔꯛꯂꯒ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯌꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯀꯟꯅ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯃꯗꯨꯗ ꯌꯥꯏꯈꯣꯝꯕꯅ "ꯀꯩꯗꯧꯔꯦ? ꯀꯩꯗꯧꯔꯒꯦꯕ? ꯍꯟꯗꯛꯁꯨ ꯕꯨꯠ ꯂꯥꯛꯑꯕꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯎꯃꯥꯁꯅꯥꯗꯣ ꯌꯥꯏꯈꯣꯝꯕꯗ ꯃꯥꯅ ꯍꯥꯏꯕ ꯊꯥꯖꯕꯤꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯋꯥꯔꯧꯅ ꯌꯦꯡꯉꯤ꯫ ꯃꯗꯨꯗ ꯌꯥꯏꯈꯣꯝꯕꯅ "ꯐꯔꯦꯁꯦ, ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯀꯔꯤꯒꯤ ꯀꯤꯗꯣꯏꯅꯣ? ꯍꯌꯦꯡꯅꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯅꯦ ꯑꯣꯖꯥ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯩ ꯀꯧꯔꯒꯦꯁꯦ꯫ ꯇꯨꯝꯃꯁꯤ ꯂꯥꯛꯑꯣ꯫ ꯄꯨꯡꯁꯨ 11 ꯇꯥꯗꯣꯔꯦ꯫ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯌꯥꯏꯈꯣꯝꯕꯅ ꯎꯃꯥꯁꯅꯥꯕꯨ ꯊꯦꯝꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯏꯈꯣꯝꯕꯒꯤ ꯐꯣꯟ ꯑꯗꯨꯗ ꯀꯝꯄꯅꯤꯒꯤ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯄꯒꯤ ꯑꯍꯧꯕ ꯔꯤꯡꯇꯣꯟ ꯑꯃ ꯈꯣꯡꯂꯛꯏ꯫ ꯃꯗꯨꯗ ꯎꯃꯥꯁꯅꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯗꯨꯗ ꯌꯥꯏꯈꯣꯝꯕꯅ "ꯑꯁ, ꯂꯣꯏꯔꯦꯍꯦ, ꯃꯣꯕꯥꯏꯜꯒꯤ ꯔꯤꯡꯇꯣꯟ ꯐꯥꯎꯕ ꯈꯪꯂꯦꯅꯦ ꯅꯪ꯫ ꯀꯃꯥꯏ ꯇꯧꯅꯤ? ꯍꯩ, ꯁꯦ, ꯇꯨꯝꯃꯁꯤ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯇꯨꯝꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯃꯥꯁꯅꯥꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯏꯪ ꯂꯥꯎꯕ ꯄꯣꯠꯁꯛ ꯑꯃ ꯊꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯃꯁꯥꯒꯤ ꯃꯊꯛꯂꯣꯝꯗ ꯑꯁꯨꯝ ꯀꯥꯈꯠꯂꯛꯏ꯫
ꯃꯗꯨꯗ ꯎꯃꯥꯁꯅꯥꯗꯣ ꯐꯩꯖꯨꯞ ꯑꯗꯣ ꯈꯪꯍꯥꯏ ꯍꯥꯏꯗꯣꯛꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯗꯨꯗ ꯌꯥꯏꯈꯣꯝꯕꯅ ꯀꯔꯤꯅꯣ ꯃꯤꯌꯣꯃ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯃꯗꯨꯗ ꯎꯃꯥꯁꯅꯥꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯈꯣꯡꯗ ꯏꯪ ꯏꯪ ꯂꯥꯎꯕ ꯀꯔꯤꯅꯣ ꯑꯃ ꯊꯦꯡꯅꯩ ꯍꯣꯏꯅꯦ ꯑꯗꯣ ꯊꯦꯡꯖꯔꯁꯅꯨ ꯀꯩꯗꯧꯔꯒꯦ ꯍꯥ ꯉꯥꯏꯍꯥꯛꯇꯗꯤ ꯅꯦꯅꯥ ꯇꯥꯅ ꯇꯨꯝ ꯁꯤꯒꯕ ꯅꯪꯕꯣ ꯀꯩꯅꯣ ꯊꯦꯡꯖꯔꯅꯤ ꯍꯥꯏꯁꯤꯕꯣ ꯑꯩ ꯁꯤꯔꯒ ꯅꯪ ꯄꯦꯜꯂꯗ꯭ꯔꯣ ꯑꯁ ꯍꯥꯏꯁꯦ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯀꯔꯤꯒꯤ ꯁꯤꯔꯤꯅꯣꯅꯦ ꯁꯦꯁꯦ ꯐꯔꯦꯁꯦ ꯅꯪ ꯍꯥꯟꯅ ꯇꯨꯝꯃꯣ ꯑꯩꯅꯦ ꯐꯝꯃꯒ ꯀꯔꯤ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯂꯛꯀꯦꯀꯣ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯁꯤꯅꯦ ꯇꯨꯝꯃꯣꯕꯁꯦ ꯑꯁꯨꯝꯅ ꯌꯥꯏꯈꯣꯝꯕꯅ ꯐꯝꯂꯒ ꯁꯪꯕꯗꯒꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯎꯃꯥꯁꯅꯥꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯎꯃꯥꯁꯅꯥꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯄꯨꯡ 4 ꯇꯥꯔꯝꯂꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯎꯆꯦꯛ ꯋꯥꯌꯥ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ ꯎꯃꯥꯁꯅꯥꯗꯣ ꯇꯨꯝꯕ ꯍꯩꯅꯗꯗꯨꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯌꯨꯝꯒꯤ ꯋꯥꯏꯁꯤꯠ ꯋꯥꯔꯝ ꯇꯧꯗꯨꯅ ꯂꯩꯔꯤ ꯋꯥꯏ ꯑꯝꯇ ꯁꯤꯠꯇꯣꯛꯀꯦ ꯇꯧꯕꯅꯤ ꯁꯨꯝꯖꯤꯠꯀ ꯑꯃꯠꯇ ꯂꯩꯇꯕ ꯖꯥꯠꯂꯥ ꯃꯁꯤꯒꯤ ꯕꯨꯠ ꯃꯈꯣꯜꯁꯤꯕꯣ ꯑꯣ ꯃꯁꯤꯗ ꯊꯣꯡ ꯂꯣꯜꯂꯤꯕ ꯀꯥꯁꯤꯗ ꯂꯩꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯥ ꯑꯗꯨꯒꯤ ꯁꯣ ꯑꯗꯣ ꯂꯧꯅꯕꯒꯤ ꯃꯈꯣꯏꯅ ꯇꯨꯝꯕ ꯀꯥ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯌꯥꯏꯈꯣꯝꯕꯒꯤ ꯂꯨꯈꯨꯝꯗ ꯂꯩꯔꯤꯕ ꯁꯣ ꯆꯕꯨꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯊꯣꯡꯂꯣꯝꯗ ꯀꯥ ꯑꯗꯨ ꯑꯃꯨꯛ ꯍꯥꯡꯅꯕ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯥ ꯑꯗꯨ ꯌꯧꯔꯛꯄꯗꯗꯤ ꯀꯥ ꯑꯗꯣ ꯁꯣ ꯂꯣꯜꯂꯝꯗ꯭ꯔꯤ ꯍꯥꯡꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯎꯃꯥꯁꯅꯥꯗꯣ ꯄꯨꯡꯉꯛ ꯉꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯣ ꯄꯨꯝꯃꯝ ꯃꯝꯃꯤ ꯎꯃꯥꯁꯅꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯥꯜꯂꯤꯕ ꯃꯩꯉꯥꯜꯁꯤꯡ ꯑꯗꯨꯒꯤ ꯃꯩꯉꯥꯜꯗ ꯀꯥ ꯑꯗꯣ ꯃꯃꯤ ꯁꯥꯃꯤꯒꯤ ꯉꯥꯜꯂꯤ ꯑꯗꯨꯝꯅ ꯃꯃꯤ ꯁꯥꯃꯤ ꯉꯥꯜꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃꯨ ꯑꯃꯨꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯃ ꯀꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧꯔꯤ ꯃꯗꯨ ꯎꯕꯗ ꯎꯃꯥꯁꯅꯥꯗꯣ ꯀꯤꯔꯗꯨꯅ ꯀꯥ ꯑꯗꯣ ꯊꯣꯡ ꯐꯥꯎꯕ ꯂꯣꯟꯁꯤꯜꯂꯝꯗꯅ ꯌꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯂꯒ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯃꯅꯨꯡ ꯑꯗꯨꯗ ꯍꯦꯛ ꯆꯪꯒꯦ ꯇꯧꯕꯒ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯀꯣꯛ ꯊꯤꯜꯂꯛꯏ ꯎꯃꯥꯁꯅꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯗꯨꯗ ꯃꯍꯥꯛꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯧꯈꯤ ꯃꯗꯨꯗ ꯑꯁꯣꯝ ꯊꯪꯕꯒꯤ ꯋꯥꯡꯃꯗꯒꯤ ꯃꯦꯗꯥꯝ ꯑꯩꯅꯦ ꯍꯦꯜꯄꯔꯅꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯃꯗꯨꯗ ꯎꯃꯥꯁꯅꯥꯅ ꯑꯣ ꯑꯩ ꯊꯣꯡ ꯍꯥꯡꯒꯦꯀꯣ ꯍꯥꯏꯗꯨꯅ ꯊꯣꯡꯂꯣꯝꯗ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯎꯃꯥꯁꯅꯥꯒꯤ ꯃꯇꯨꯡꯗ ꯃꯤ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯏ ꯃꯗꯨꯗ ꯎꯃꯥꯁꯅꯥꯗꯣ ꯊꯣꯡꯂꯣꯝꯗ ꯄꯔꯞ ꯂꯥꯛꯂꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯉꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯒ ꯎꯃꯥꯁꯅꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯂꯤ ꯃꯦꯗꯥꯝ ꯑꯩꯈꯣꯏ ꯁꯥꯔꯗꯤ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ ꯍꯧꯒꯠꯇ꯭ꯔꯤꯗ ꯑꯣ ꯁꯥꯔꯅ ꯉꯔꯥꯡ ꯂꯥꯛꯑꯣꯅ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯑꯩꯗꯤ ꯉꯔꯥꯡꯗꯤ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯑꯕ ꯑꯗꯨꯗ ꯁꯥꯔꯅ ꯉꯁꯤꯁꯦ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁ ꯁꯤꯟ ꯂꯥꯡꯕ ꯅꯪꯅꯅꯕ ꯂꯥꯛꯎ ꯍꯥꯏꯕꯗꯨꯗ ꯑꯩ ꯉꯟꯇꯥ ꯂꯥꯛꯆꯔꯤꯕꯅꯤ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯕꯒꯦ ꯃꯦꯗꯥꯝ ꯑꯌꯨꯛꯀꯤ ꯄꯨꯡ 5 ꯇꯥꯔꯦ ꯃꯦꯗꯥꯝ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨꯅꯦ ꯏꯃꯨꯡꯒꯤ ꯀꯩꯅꯣ ꯂꯣꯏꯁꯤꯜꯂꯣ ꯑꯩꯁꯨ ꯏꯔꯨꯖ ꯃꯥꯏꯊꯖꯅꯕ ꯇꯧꯈꯤꯒꯦ ꯅꯪꯅ ꯑꯋꯥꯠꯄ ꯑꯃ ꯍꯦꯛ ꯂꯩꯕꯒ ꯍꯥꯏꯔꯨꯀꯣ ꯐꯅꯤ ꯃꯦꯗꯥꯝ ꯃꯦꯗꯥꯝꯁꯤ ꯃꯁꯛꯇꯤ ꯐꯖꯩꯅꯦ ꯑꯁꯨꯝꯅ ꯎꯃꯥꯁꯅꯥꯅ ꯆꯠꯈ꯭ꯔꯤꯕ ꯃꯇꯨꯡ ꯍꯦꯜꯄꯔ ꯑꯗꯨꯅ ꯎꯃꯥꯁꯅꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯋꯥꯈꯜ ꯀꯌꯥꯁꯨ ꯈꯜꯍꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯎꯃꯥꯁꯅꯥꯁꯨ ꯏꯔꯨꯖꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯜꯄꯔ ꯑꯗꯣ ꯄꯔꯞ ꯆꯪꯏ ꯑꯗꯨꯒ ꯃꯦꯗꯥꯝ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯎꯃꯥꯁꯅꯥꯗꯣ ꯏꯊꯛ ꯊꯛꯀꯠꯅ ꯍꯥ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ ꯃꯗꯨꯗ ꯍꯦꯜꯄꯔ ꯑꯗꯨꯅ ꯃꯦꯗꯥꯝ ꯑꯁꯤꯗ ꯀꯥ ꯑꯃ ꯁꯣ ꯂꯣꯜꯂꯒ ꯂꯩꯔꯤ ꯃꯁꯤꯗ ꯏꯃꯨꯡ ꯑꯁꯤ ꯁꯤꯠ ꯁꯦꯡꯅꯅꯕ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯕ ꯃꯥꯜꯂꯤ ꯃꯁꯤꯒꯤ ꯁꯣ ꯑꯗꯨ ꯄꯤꯕꯤꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥ ꯀꯔꯝꯕ ꯀꯥꯅꯣ ꯑꯩ ꯌꯦꯡꯒꯦ ꯂꯥꯛꯑꯣ ꯐꯅꯤ ꯃꯦꯗꯥꯝ ꯅꯪ ꯃꯥꯡ ꯊꯥꯔꯣ ꯑꯩ ꯇꯨꯡ ꯊꯪꯒꯦꯀꯣ ꯀꯔꯤꯒꯤꯅꯣ ꯃꯦꯗꯥꯝ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯁꯣꯝꯅ ꯍꯥꯏꯅꯗꯨꯅ ꯎꯃꯥꯁꯅꯥ ꯑꯃꯗꯤ ꯍꯦꯜꯄꯔ ꯃꯈꯣꯏ ꯑꯅꯤ ꯁꯣ ꯂꯣꯜꯂꯤ ꯍꯥꯏꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯂꯥꯛꯂꯤ ꯃꯗꯨꯗ ꯍꯦꯜꯄꯔ ꯑꯗꯨꯅ ꯃꯦꯗꯥꯝ ꯁꯤꯒꯤ ꯀꯥꯁꯤꯅꯤ ꯍꯦꯜꯄꯔꯅ ꯇꯥꯛꯂꯤꯕ ꯀꯥ ꯑꯗꯨ ꯎꯕꯗ ꯎꯃꯥꯁꯅꯥꯗꯤ ꯄꯨꯡꯉꯛ ꯉꯛꯂꯤ ꯃꯗꯨꯗ ꯎꯃꯥꯁꯅꯥꯅ ꯀꯔꯤꯅꯣ ꯁꯤꯒꯤ ꯀꯥꯁꯤꯗꯤ ꯉꯁꯥꯏ ꯊꯣꯡ ꯍꯥꯡꯍꯧꯕꯅꯤ ꯃꯅꯨꯡꯗ ꯃꯨꯁꯤꯟ ꯃꯨꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯗꯥꯏꯅꯦ ꯃꯦꯗꯥꯝ ꯑꯗꯨꯗꯤ ꯃꯨꯁꯤꯟ ꯃꯨꯕꯁꯤꯡꯗꯨ ꯕꯨꯠ ꯑꯣꯏꯔꯝꯒꯅꯤꯕꯣ ꯀꯥꯁꯦ ꯕꯨꯠ ꯃꯅꯝ ꯅꯝꯃꯦꯕ ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯅꯣꯏ ꯁꯥꯔꯗ ꯑꯝꯇ ꯍꯥꯏꯔꯨꯈꯤꯒꯦꯀꯣ ꯁꯣ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯔꯦ
Madam si away gisa krini. As ku amanida. As sabul sizu karamba sana riba jano. Masih hana try tawrage to yare na se I see IQ di fajana wangwa jani he so eramba yai haibatu hek chumme base asum na helper aduna mathanta ngang duna ka ge thong ado hangi matamadu da ka adu ki manungda musin muna kana gumba khara phamduna leibagum mahaksu uki marda helper adusu umasana na haiba do chumma jala haiduna swai lawi masidagi mahakna magi phone ado parap lokthok laga flash kaptuna yengbadadi teddy bear amanba khara lairibadu uri marda helper aduna sorot habungna lai sai haiduni ne tawrisidi ka sigi mai singduna mai gi suiduna kadaida panba janune o sita leire to si uradi pungan ngaledana yum singna po khusu khulai di sida loina leirana sidi asumna helper aduna ngang duna pot chai khara lokthok lingai ka adugi thong ado masa matomta gam launa thingdinki marda helper aduna hai kanano thong modili che kanano thong hango asumna lauduna leiringai khanghaudana ka adugi mai adusu mutkhrai marda helper ado kibuna loikhrai ka aduda kanna lauduna leiri tanja aduda magi manakta karigumba posak khara asum changshillakpagi mawong torokhi amadi ka aduda minilsu takhi mi murum wari sanabagi makhol takhi kibana kari tawdabno khangdraba nupa ado magi phone ado lokthokduna flash kablai maruda magi manakta ngasai mana ukhiba tedi biar amanma mayam ado magi manakta ikoina phamduna leiramli madu ubuda helper ado pakhat khibada koilau lauraga magi manakta question lakliba tedi biar mayam ado loina kauthok lamlaga ka adugi thong ado dang thilli